Singzamayda laiba tongan-tonganba mairalup kayana punsinlaga semba Singzamay apunba nupilup na sinduna Singzamay parkingda lup asigi thaumisingna Luching purel korau nganba khumangi mathakta panliba ek maram chade khudakta handokadabani haiduna kholau kaya lauduna ngarang numidang protest tawki Inglisingani kunhumdoigi May 3 hauraga kuki narco terrorist singna tampaki lam amadi chingkhong chingyada chatharakliba maru oina maitaida attack tawduna mihat mipun chatharakpa tha 19 suraba faubada India government na nakoinana support tawduna chathariba lalong asi Singzamay apunba nupilupna kanna condemn tawi hairi Manipurda khun ngakba karamna thoraki haiba asi India government amadi state government na khangadabani maramdi lal asiga mari lainana Manipurda thadorakliba central force mayam asina thamoi sengna mathau tawdaba amadi maitaida onsen laga khut thaba loinana lonna amadi fongna army singna kuki narco terrorist singda support tawba masina takpadi lal asi India government na matam sangna planning tawraga chatharakpa lalong amani haibasi Manipur miyam na mayek sengna khangba mathau tai inat lining laishon kannaba amadi Ipa ibu singna thambiramba chana kanglon kaya ngak sennabagidamakta semkiba Arambai Tengol na chingkhong chingyada kun ngaktana ima leibak kannabagidamakta thawaidagidi ima leibak kanbana henna maru oi haiduna ngasi kun ngakli masi pumnamak asi karidagi kanana oihanlakpano haiba asi India government na mayek sengna khangfam thoi ima leibak kannabagidamakta kun ngakliba kun ngakpa singbu state government nasu makhoigi maru oiba Kanbigadabani amadi ikai kumnabigadabani hairi Maramaduna iramdam imalebak kannabagidamakta kungagliba khudingmak haibadi kungakpa amata Phaba Yaroi maram chadana case laukhatpa Yaroi makoina tawriba thabak singasi maranaigi amata nate haiba asi India government amadi State government na khangbigadabani hauzik oiriba Manipur gi fibam amadi kuki narco terrorist singna Phaba makhalgi nongmai kaya sizinaduna amadi Kaptuna micham miyam kaya hatpadagi hendoktuna nupi angang khaktanatana supnatagi thanipan khakta ngairiba angang fauba hatla faubada India government na ngasi fauba kari action lauduna mihatpa sing fadana thamli aduga ona tainabada NIA na ek panduna korau nganba khuman fanaba hotnari amadi asigumba maram chadaba thawong sing asi chatharakli korau nganba faraga lal asi loishingadoribra lal hauriba amadi sugi ground of rule tugairaga kuki narco terrorist singna micham miyam hatliba asina lona yabara haibasi India government na Manipur miyamda athuba matamda khangangadabani amadi Manipur asi India gi fibanungda laiba state ama oiribra haibasisu India government na paukhum pigadabani hauzik kuki narco terrorist singna logi wangmada chathariba lal asiga mari lainana ima laibak kannaba Praja singi lanthum ngaknaba amadi miyoibagi mamal yamlaba thawai kannabagi damakta lanthengnariba khungakliba sing amata Phaba Yaroi amasung NIA na korau nganba khumangi mathakta panliba ek khudakta lauthokadabani karigumba Phaba punbagi thabak chatharaklabadi Singzamay apunba nupilupna Manipur miyamna changsinlakpa ihau khudingmakta saruk yagani loinana Laimakhonggi army camp manungda thiba khangdana lairiba Kamal Babubu miyoibagi menungsi yenglaga thadorakadabani hairi Manipur gi damakta siba changba khangdana korongan babu phani haina NIA na panjaleba ek mayam se khoi yaningde aduna khoi korongan babu pharabadi khoi ima mayam su tumina leiba ngamoi khoi khudakta khoi mayam prok su phabiu luching purel oiriba korongan ba khagnatana Arambai punamak isasing punamak bu amata phaba yaroi India government na asok kan graba lansida misi mina thoktana relief camp da kaya lairiba si mayam sida amatta ubiraktana chahi amaga tha tare nipan suraba Manipur da asok yamna mai chaaba asok yamna siraba asibabu da India laigang na karigumbi am bhawa yeng biraktraga akhoina hujik asok yamna kallaba asok yamna anti laitraba Mipham asida akhoina isasingna thawai yauna tholali baje isasing bu phani haibase ek amatta panba yaroi koronga mada ek panba matamda akoi punamak puju loina phagadabani loina pangadabani aduna kuki singnadi maitegi angang dagi nupi dagi macha macha lairiba punamak se pharaga haliba adu jingduda loina panbiyo ekse aduna akoi kaino sida isasing tholaiba mayam sida ek amatta panba yaroi haibase India laingakta ju akoi pendaba phungdokchari ek mayam abasi khudakta lathoktaragadi akoi ima mayam ma khongjang changjalakani sidagi hena kanba khongjang kaya ma changjalakani